ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯕꯅꯤ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯑꯩ ꯒꯥꯔꯤꯁꯤꯗ ꯂꯦꯞꯄꯤꯁꯦ ꯑꯃꯨꯛ ꯁꯤꯅꯤ ꯄꯨꯗꯧꯔꯤ ꯁꯧꯔ ꯅꯨꯡꯗꯥꯡ ꯑꯩ ꯀꯩꯅꯣ ꯇꯩꯖꯜꯂꯝꯃꯤ ꯆꯥꯃꯨꯛ ꯂꯥꯛꯈꯤꯗꯧꯔꯤꯅꯤ ꯑꯁ ꯌꯥꯝ ꯁꯣꯛꯈ꯭ꯔꯦꯗ ꯕꯦꯔꯟ ꯆꯠꯀꯔꯤꯕꯅꯤ ꯅꯨꯡꯗꯥꯡ ꯄꯨꯡ ꯆꯥꯝꯊꯣꯛꯂꯨꯔꯅꯤ ꯅꯍꯥꯛ ꯂꯩꯔꯒ ꯂꯥꯟꯁꯦ ꯂꯦꯞꯄꯒꯤ ꯌꯥꯝ ꯀꯟꯅ ꯋꯥꯔꯤꯁꯦ ꯀꯨꯝꯊꯔꯦ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯦꯂꯥꯍꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯔꯛꯁꯤꯗ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯂꯥꯟꯁꯤ ꯂꯦꯞꯄ ꯌꯥꯏꯀꯣ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯂꯥꯟꯁꯤ ꯂꯦꯞꯄ ꯌꯥꯏ ꯌꯥꯝ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯃꯦꯔꯤꯀꯥ ꯃꯗꯩꯗꯤ ꯅꯦꯇꯣ ꯑꯃ ꯑꯃ ꯃꯄꯥꯟꯒꯤ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯨ ꯌꯥꯎꯅꯅꯤ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯑꯁꯤ ꯁꯥꯎꯗꯤ ꯑꯔꯥꯕꯅꯤꯀꯣ ꯒꯥꯔꯤꯁꯤꯗꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯊꯧꯔꯕꯅꯤꯗ ꯃꯈꯣꯏ ꯃꯈꯩꯁꯦ ꯉꯁꯥꯏ ꯍꯤꯝꯃꯠꯁꯤꯇ ꯈꯔ ꯋꯥꯠꯄꯒꯤ ꯋꯥꯅ ꯊꯕꯛꯁꯦ ꯇꯧꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯇꯥꯔꯦ ꯆꯥꯛ ꯆꯥꯁꯤꯜꯂꯨ ꯀꯥꯏꯅ ꯊꯣꯛꯂꯛꯏꯕꯅꯤ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯊꯣꯛꯑꯒꯦ ꯃꯇꯥꯔ ꯑꯩ ꯄꯥꯎꯒꯤꯗꯃꯛꯇꯅ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ ꯄꯥꯎꯁꯤ ꯂꯩꯇꯦ ꯑꯗꯨꯝ ꯑꯇꯥꯕ ꯑꯝꯇ ꯇꯥꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯔꯦ ꯇꯥꯕ ꯑꯝꯇ ꯅꯥꯕ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯂꯩꯇꯕ ꯍꯥꯟꯅꯒꯤꯁꯨ ꯑꯣꯏꯈ꯭ꯔꯤꯕ ꯄꯥꯎꯗꯨ ꯈꯛꯇꯅꯕ ꯉꯁꯥꯏꯗ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒ ꯑꯗꯨꯗ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯂꯩꯇꯕ ꯁꯤꯃ ꯂꯩ ꯃꯤ 51 ꯁꯨꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯤ 51 ꯁꯨꯔꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯌꯦꯟꯐꯝꯗ ꯁꯍꯤꯠ ꯑꯣꯏꯔꯤꯁꯦ ꯃꯤ 51 ꯁꯨꯔꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯍꯦꯟꯕ ꯍꯥꯏꯕꯕꯨ ꯑꯗꯨꯗꯩ ꯑꯍꯦꯟꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯗꯨꯗꯩꯗꯤ ꯑꯍꯦꯟꯕ ꯑꯃꯅ ꯍꯥꯏꯕꯕꯨ ꯂꯥꯟ ꯂꯦꯞꯄꯩꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯣꯁꯦꯁ ꯆꯠꯂꯤꯔꯕꯅꯤ ꯂꯣꯏꯅꯃꯛꯀꯁꯨ ꯑꯗꯨꯃ ꯂꯩꯔꯦ ꯑꯍꯦꯟꯕ ꯑꯅꯤꯁꯤ ꯈꯛꯇꯅꯤ ꯑꯇꯩ ꯑꯍꯦꯟꯕ ꯂꯩꯇꯦ ꯑꯇꯩ ꯑꯍꯦꯟꯕ ꯍꯥꯏꯕꯕꯨ ꯁꯥꯎꯗꯤ ꯑꯔꯥꯕꯀꯤ ꯂꯝꯕꯤ ꯂꯇꯥꯡ ꯍꯣꯇꯦꯜ ꯇꯣꯇꯦꯜ ꯆꯥꯛ ꯆꯥꯐꯝ ꯁꯤ ꯁꯑꯣꯜꯒꯤ ꯕꯦꯜ ꯉꯥꯛꯇꯅꯤꯁꯦ ꯕꯦꯜ ꯂꯥꯟ ꯌꯣꯟꯕꯁꯤꯅꯕꯨ ꯄꯥꯀꯤꯁꯇꯥꯅꯤꯒꯤ ꯊꯕꯛꯅꯤ ꯑꯇꯩ ꯑꯇꯩꯒꯤ ꯑꯗꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯔꯤꯗꯣ ꯃꯥꯅ ꯈꯨꯜꯂꯤꯗꯨꯃꯛꯇꯣ ꯁꯤꯒꯨꯝꯕꯗꯒꯤꯅꯤ ꯈꯨꯜꯂꯤꯗꯣ ꯄꯩꯈ꯭ꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯒꯤ ꯈꯨꯟꯅꯅꯤꯡꯉꯥꯏ ꯄꯣꯠꯁꯨ ꯑꯃꯗ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯛꯑꯒ ꯈꯨꯜꯂꯔꯗꯤ ꯑꯃꯨꯛ ꯁꯤꯒꯤ ꯎꯇꯦꯛ ꯋꯥꯇꯦꯛ ꯀꯔꯥꯛꯁꯤꯅꯤ ꯃꯥꯅ ꯈꯨꯜꯂꯤꯗꯣ ꯑꯈꯨꯜꯕ ꯑꯃ ꯂꯩꯇ꯭ꯔꯥꯅꯦ ꯑꯀꯣꯏꯕ ꯑꯃ ꯊꯣꯛꯂꯛꯄꯗꯣ ꯃꯥꯏ ꯈꯨꯜꯐꯝꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯊꯋꯥꯏ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯈꯪꯗꯗꯅꯅꯤ ꯑꯩꯅ ꯈꯜꯂꯝꯕꯅꯤ ꯀꯩꯅꯣꯝ ꯀꯔꯥꯛꯁꯤ ꯂꯧꯖꯤꯜꯈꯤꯕ ꯇꯥꯔꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟ ꯂꯦꯞꯄꯁꯤꯗ ꯑꯩ ꯑꯇꯩ ꯑꯇꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯦꯝꯕ ꯍꯧꯔꯒ ꯑꯩꯅ ꯑꯩ ꯄꯨꯔꯥ ꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯦ ꯑꯇꯩ ꯑꯇꯩ ꯄꯩꯁꯥ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯔꯥ ꯍꯣꯏ ꯀꯔꯣꯝꯗꯅꯣ ꯑꯃ ꯄꯨꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅꯦ ꯑꯗꯨ ꯌꯥꯔꯣꯏꯗꯧꯔꯤ ꯑꯇꯩ ꯑꯇꯩ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯋꯥꯔꯜꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯇꯥꯍꯜꯂꯨ ꯃꯥꯜꯂꯦ ꯁꯦꯡꯅ ꯍꯥꯏꯕꯗꯣ ꯆꯥꯛ ꯆꯥꯕ ꯆꯠꯂꯤꯕꯅꯤ ꯇꯨꯁꯤꯔꯦ ꯍꯣꯇꯦꯜ ꯆꯥꯛ ꯆꯥꯁꯤꯜꯒꯦ ꯑꯗꯨꯒ ꯒꯥꯔꯤ ꯈꯔ ꯆꯥꯝꯊꯣꯛꯍꯜꯒꯦ ꯑꯔꯨꯝ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯚꯦꯔꯟ ꯊꯣꯛꯀꯦ ꯑꯗꯨꯅ ꯐꯔꯅꯤ ꯁꯤ ꯍꯣꯇꯦꯜꯁꯤꯗꯅꯤ ꯆꯥꯔꯤꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯥꯏꯁꯤꯗꯗꯤ ꯆꯥꯔꯦ ꯃꯥꯏꯁꯤꯅ ꯈꯔ ꯅꯛꯏ ꯍꯦꯒ꯭ꯔꯨꯕ ꯃꯥꯏꯁꯤꯅ ꯈꯔ ꯅꯛ ꯌꯥꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦꯗ ꯑꯗꯨꯅꯤ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏ ꯍꯣꯇꯦꯜꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯁꯥꯎꯗꯤ ꯑꯔꯥꯕꯀꯤ ꯍꯣꯇꯦꯜꯅꯤ ꯑꯁꯤ ꯃꯣꯏꯅ ꯊꯕꯛ ꯁꯨꯅꯔꯤꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯐꯝꯅꯤꯀꯣ
ꯍꯥꯝꯗ ꯊꯣꯛꯇ꯭ꯔꯥ ꯁꯨꯅꯔꯤꯅ ꯃꯥꯏ ꯁꯤꯅꯕꯨ ꯆꯥꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥ ꯅꯪ ꯊꯛꯅꯤꯡꯂꯦ ꯑꯗꯨꯝ ꯀꯥꯞ ꯈꯔ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯆꯤꯅꯤ ꯈꯔ ꯈꯪꯒꯗꯕ ꯆꯥ ꯊꯛꯅꯤꯡꯉꯦ ꯊꯛꯄ ꯖꯣꯠ ꯇꯧꯅꯤꯡꯉꯦ ꯇꯧꯕ ꯑꯗꯨꯅꯤ ꯐ꯭ꯔꯤꯅꯤ ꯐ꯭ꯔꯤ ꯄꯩꯁꯥ ꯌꯥꯎꯗꯕꯤ ꯁꯤꯅ ꯃꯄꯥꯟꯒꯤ ꯃꯄꯥꯟꯒꯤ ꯁꯣꯔꯣꯛꯁꯦ ꯌꯥꯝ ꯁꯦꯝꯃꯤ ꯊꯨꯒꯥꯏ ꯍꯥꯏꯗꯅꯅꯦ ꯁꯣꯔꯣꯛ ꯂꯝꯕꯤ ꯂꯇꯥꯡꯁꯦ ꯁꯦꯝꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯤ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ ꯁꯤꯔꯣꯏꯁꯦ ꯑꯗ ꯃꯥꯒꯤꯗ ꯂꯩꯔꯤꯕꯁꯤꯅꯕꯨ ꯌꯦꯡꯉꯨ ꯏꯟꯁꯥꯡ ꯀꯔꯥꯁꯨ ꯂꯩ ꯕꯦꯔꯦꯟꯗ꯭ꯔꯤ ꯊꯣꯡꯕ ꯑꯂꯨ ꯊꯣꯡꯕ ꯑꯃ ꯊꯣꯡꯕ ꯂꯣꯏ ꯂꯩ ꯑꯁꯨꯕꯤꯅꯤ ꯑꯁꯨꯕꯤꯅ ꯂꯣꯛ ꯈꯔ ꯂꯩꯔꯦ ꯍꯛꯆꯥꯡꯁꯦ ꯑꯗꯨꯅꯅꯦ ꯑꯔꯨꯝ ꯅꯤꯂꯤ ꯅꯤꯂꯤ ꯑꯔꯨꯝ ꯍꯧꯔꯤꯁꯦ ꯑꯁꯤꯅꯅꯦ ꯑꯩ ꯋꯥꯈꯜꯗ ꯂꯥꯟ ꯂꯦꯞꯄꯤ ꯍꯥꯏꯅ ꯍꯔꯥꯎꯐꯝ ꯂꯩꯇꯦꯅꯦ ꯂꯥꯟ ꯂꯦꯞꯄꯤ ꯍꯥꯏꯅ ꯀꯔꯤꯝꯇ ꯂꯥꯟ ꯉꯝꯍꯧꯔꯦ ꯂꯥꯟ ꯀꯔꯤꯝꯇ ꯍꯧꯔꯦ ꯍꯥꯏꯅ ꯀꯔꯤꯝꯇ ꯁꯤꯗ ꯄꯨꯡ ꯇꯔꯨꯛ ꯇꯥꯅꯕ ꯃꯤꯅꯤꯠ 8 ꯋꯥꯠꯂꯤꯀꯣ ꯄꯨꯡ ꯇꯔꯨꯛ ꯇꯥꯅꯕ ꯃꯤꯅꯤꯠ 8 ꯋꯥꯠꯂꯤ लान ले हराउफम लेता भाई मिर्ची देना मिर्ची दे मिर्ची 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 इससे पानी कैसे है नॉर्मल पानी चाहिए ठंडा नहीं ओ नापित से सेवा तौर मैंने नापित कराए थे नो नापित मचाने नापित अचौब नथे फोन तौब लागी रे सांस से लागी रे योंसिन से सबसा दिन सबसा है मैं थूम घर कर लें इसीने वो सलाद करानी इसी एजेंट रोल में ये तोले जा रहे हैं Lắm hầu gì kia là alo bên nào chắc thùng với tần thì cũng bị thằng cha chỉ cha được lan lui cái đó lan lấy cái đó
ꯂꯥꯟ ꯂꯣꯏꯖꯪꯗꯅ ꯆꯥꯛ ꯂꯣꯝꯗ ꯇꯥꯔꯛꯏꯁꯤꯅꯤ ꯄꯥꯎꯗꯣ ꯑꯌꯨꯛꯀꯤ ꯄꯥꯎꯗꯨ ꯈꯛꯇꯅꯤ ꯑꯍꯦꯜꯕ ꯄꯥꯎ ꯂꯩ ꯇꯥꯕ ꯑꯗꯨꯅ ꯕꯦꯀꯥꯟꯗ ꯂꯥꯎꯔꯤꯗꯨꯗ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯀꯥꯟ ꯇꯥꯕ ꯌꯥꯝ ꯀꯥꯟꯅꯩ ꯁꯤ ꯃꯅꯥꯁꯦ ꯍꯛꯆꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯃꯍꯥꯎ ꯈꯔ ꯂꯩꯇ꯭ꯔꯥꯅꯦ ꯑꯗꯨ ꯌꯥꯝ ꯍꯥꯏꯅ ꯀꯩꯅꯣꯝ ꯇꯧꯋꯤ ꯑꯐꯕ ꯊꯕꯛ ꯇꯧꯋꯤ ꯍꯛꯆꯥꯡꯗ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯦꯡꯕ ꯈꯔ ꯋꯥꯠꯂꯦ ꯉꯁꯥꯏꯒꯤ ꯂꯥꯟ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯂꯥꯟꯒꯤ ꯅꯠꯇ꯭ꯔꯁꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤ ꯂꯥꯟꯗꯒꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯁꯨꯝ ꯆꯥꯛ ꯁꯨꯝ ꯑꯦꯟꯁꯥꯡ ꯁꯨꯝ ꯌꯦꯟ ꯂꯥꯡꯁꯨ ꯂꯧꯕ ꯍꯩꯔꯗꯤ ꯁꯨꯝ ꯇꯧꯗꯅ ꯊꯣꯡꯕ ꯍꯩꯔꯗꯤ ꯑꯩꯈꯣꯏꯗꯨꯗꯁꯨ ꯍꯣꯇꯦꯜ ꯈꯔ ꯍꯥꯡꯗꯣꯛꯄ ꯌꯥꯏꯕ ꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯌꯦꯜꯁꯤ ꯃꯣꯏꯒꯤ ꯃꯨꯁꯂꯥꯒꯗ ꯇꯩꯔꯒ ꯃꯩꯗ ꯂꯧꯗꯅ ꯍꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯈꯞꯁꯥ ꯍꯥꯏꯔꯤꯗꯣ ꯐꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯍꯜꯂꯒꯦ ꯆꯥꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯛ ꯆꯥꯕꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒꯦ ꯋꯥꯔꯤꯁꯦ